इमेज पाउदम मियंग ताबिरिबा सिंबु सुरबलाना खुरुमजरी नसिगी मरुइबा पाउ पिजरी कोविड-19 मरम ओइरगा लैतबा मसिंग हेंगलक्लिबा असे मियामना अनाबा सिंग लोतुना थंबगिनि हाइना हेल्थ डायरेक्टर के राजोना हाइख्रे इंस्पेक्टर प्रेमचंद चीफ मिनिस्टर गैलेंटरी अवार्ड पीरगनि हाइना चीफ मिनिस्टर एन बिरेन हाइख्रे लोइनाना कोविड-19 वैक्सीन पब्लिक अमसुंग प्राइवेट सेक्टर हेल्थ वर्कर करोड़ अमरोम द पीरगनि हाइना यूनियन हेल्थ मिनिस्टर हर्षवर्धन हाइख्रे पामुचा खाइना पिजरी कोविड-19 मरम ओइरगा लैतबा मसिंग हेंगलक्लिबा असि मियामना अनाबा सिंग लोतुना थंबननि हाइना हेल्थ डायरेक्टर के राजोना फुंगदोखरे ngasi lamphel da laiba health directorate ta chayol khudenggi pangthokpa mangarak suba conference da mahakna hai handak covid-19 na maram oiraga khanghaudana sibagi chang hengalakliba asi anabasing yumda matam kuina thamlubadagini masi tawbiganu hek narabadi khudakta layeng chathanaba thorang tawbiyu masigidamak doctor sing lairi ayamba anabasing asi layong ulakpaga khudakta layeng chatharabadi sibadagi kanba ngambagi chang wangi maram aduna मियामना हेक नारे खंगलबदी मतम थिंथाहनबिगनु मतम थिंथाहनबिबगी महुत्ता खुदक्ता पाउ फाउबिदुना लायंग चथनबा होटनबियु मसिदता लाइना असि हेना सांगदोखिगदबदगी कनबसु ngamgani हौजे हुजिक चथरिबा सेरो सर्वेलेंस असिदा मियामना हेना सरुक याबियु चथरिबा थबक असि लाइना लेब्रा खंगदोकपा खक्तगी थबक नते अखोइगी हक्चांगदा एंटीबॉडी सिंग यावब्रा हाइबना चिंगबा स्टडी अमसुनी मसिना लाइना असि लायंगबदा अचौबा मतेंग ओइगदौरिबनी लोइनना पीरिबा एसओपी सिंग असि लाइना असिगी हिदाक फंगदि फावबदी अखोइ पुंबना ngakna chatminasi masidada laina asina hena sandokpadagi thingba ngamgani haina mahakna makha takhi Kakching district asida haukiba pung kunmari asida general population dagi miyoi tarani thoi nauna covid-19 positive oiba thengnaduna district asigi apunba covid-19 confirm case masing chatruk yankai taruk sure miyoi marina ngasi disaster ki haina Kakching district ki covid-19 update report palli report asina makha taribadi Kakching da hangliba covid care center da haujik miyoi Kuntrahumdoi layengdana lairi miyoi yankaina atai CCC da thamkre Kakching district da containment zone mafam mapan lairi district asigi oina laichat asina maram oiraga sikhiba migi masingna marini miyoi lising ama chani humputara ni thoina hauja huje home quarantine tawduna lairi hairi COVID-19 laichatna maram oiduna thabak sufam laitabadagi khudong chadaba kaya mayoknaduna lairiba लाइरबगी पनखै मनुंगदा लैबा मोरेगी तोंगान तोंगानबा कम्युनिटी गी लुखराबी विडो इमुंग चामा यांखै हेनबरोमदा 43 असम राइफल्स की माइकैदगी चेंग चिनी अता थुम मना मसिंगना चिंगबा चाना थकनबा पोटलम कया मतेंग पांगबगी अचंबा थौरम अमा 43 असम राइफल्स की हेलीपैड ता ngasi पांगथोक्रे पोटलम सिंग अदु 43 असम राइफल्स की सीओ सुमित सुटना विडो सिंगदा खुसिनखी ngasi achamba thoram aduda moregi tongan tongan ba community gi luchingba singsu saruk yaki chana thakna ba polam sing mateng pangbibagi dama Assam Rifles bu thagatba phongdoknaki CEO Sumit Sutna phongdokibada widow singna imungi khudong chadaba amadi award apa lairabadi magi community gi luchingba singi khuthangda pau haibirau mahaki maikaidagi angamba mateng pangani haiki tungda 43 Assam Rifles ki maikaidagi moreda laiba Jehovah Jireh Children Home amadi Adulam Rehabilitation Center anida chengkeji chama su mating pangki hairi BJP की एक्टिव मेंबर ओइबता नतना ऑटोनोमस डिस्ट्रिक्ट काउंसिल चांदेल की एक्स मेंबर गोचिनलम एलायंस लंबोई गांगतेनसु ngasi mahagi taramanga more C constituency gi manung chana laiba more haino makhong laikai gi club ki thauburoi sing amadi laikai dugi ahallaman singa puna mifam pangthokre mifam aduda gochiनलम गांगतेना covid-19 lai chatagi cheksina lainana ba pauta kaya pibaga loinana hand sanitizer amadi mask sing yenthoki loinana laikai asigi oiba chakwa thorang sing paikhatnabagi mifam aduda kupna khanaki
Lekai Miyoi Kayanasu hand sanitizer amadi mask Yentopi Bogidamak Gotinlam Gangtebu Takat Pufongdoknaki. COVID-19 Laichat Asina Maram Oiduna Myanmar government ki Tamu Town ki District Administrator Kiowin Una Thok Order Amagi Matung Ina Indo-Myanmar Friendship Iron Bridge Gate number 1 Amadi Gate number 2 Asi December Thagi Tang Kuntramathoi Fawa Myanmar side ki Oina Makatana Thinkigani Hairi. Nambol Police Station da OC Oina Puramba Laibak Tiba Thodok Amada Laikhidrabat Lisam Premchand CM Gallantry Award Piragani Lauthokre Nasi Palace Compound Laiba City Convention Center da Pangthokpa Emergent Manipur the most improved state India Today State of the State Survey 2020 Award Fanglakpagi Thoramda Mahakna Hai Laikhidrabagi Imung Manungda ex gratia Oina Lupala Kun Piragani Loinana Laikhidraba Imungi Mioida Chanaba Sarkargi Thabak Amasu Hapada Natana Mahakna Chahi Taret Laying Bada Chankiba Senfam Sarkana Puthok Lagani Haina Fundoki. Mahakna Makha Taraduna Hai Pirak Liba Award Ase Mahaki Cabinet Colleague MLA Chief Secretary Amadi Manipurgi DGP na Miyamgi Damak Thawayawna Thabak Tawrapaki Mahaini. Manipurgi Chief Secretary Amadi DGP da Panglakiba Award Chief Minister na Kusina Kibagaloina na Best Police Station Gi Manasu Nopok Sekmai Police Station Gi Osida Kusinaki. Ngasigi Thoramadu Manipur Mental Health Line Su Hangdoki. It is the credit of all cabinet colleagues and all honorable MLAs. Sida Yahan Bada credit visioning. Aduga Mathanda Sigi actually feel the deal Chief Secretary ga aduga best law and order gi improve tarpagi DGP ga ni da Ekoi government pira trophy si moyani da sinabam thokra moy matena oi bunina library ba IS officer the MCS officer up to the clerk beyond bhaugi adu mohut silaga trophy si Chief Secretary da sinajaga adu best law and order gi sina I respected DGP da maramdi nakhoina aing tum da sadana government ekhoina guide tawjiriba khara people friendly oiba community police tawrkanda ekhoje fara tawsi khosene ekhoina haibu yabibagi Ngasi ayok pung tara taba matamda Jiribam District ki Vidyanagar da laiba Sericulture Farm da District Sericulture Office Jiribam Sinduna 13 days beneficiary training program on pre-cocoon technology haiba training program ama ngasi dagi hawdokre thormadu da SDO Jiribam S Indrajit Singh MCS Sericulture Jiribam ge Assistant Director P Robindro Singh amadi JDO Jiribam ge Assistant Inspector of Schools M Imochauba Singhana Chief Guest President amadi Guest of Honor oina Dice the Pumki Anti-Drug Joint Committee Kairang Komidok amadi UCS CK ga puna khusamnaduna samasida hawalak libana hasingna kanna seasonariba drug sing marufangna muthanaba pandamda hawkiba September thadagi chatharakiba drive ta miyoi kayadagi fagalakpa drug amadi drug kapada seasonaba serin sing ngasi nungtil komidokta mai thadana manghankre masigi matangda anti drug joint committee ge secretary Anwar Sahana pamisingda phongdokkibada hawkiba September thagi user connection support committee kanglai pakna miyoi chani rom fagalak pagaloinana makoina punna chatminaraga rehabilitation da thamkre miyoi chani asigi matungda center da thamnabagi sel puthokpak ngamdaba kaya yawi makoi singi senfam sing committee na khaigatuna puthoklaga center da thamduna gyan tahalaga tholaknaba hotnari drive asi manipur gi mafam punamakta changsinkhigani committee na drive chatharakpada Laikai Club amadi CSO singna mateng pangbiduna support tawbiyu Committee ani asina sinduna ngasi kairang komidokta War Against Drug ki awareness campaign chathaki campaign sida CCSK gi President Jitendra Ningomba Human Right Defender gi Joy Chingkhamna chingba kayana saru yakhi hairi International Day of Persons with Disabilities ki Thoram Kaching District tasu Differently Abled Persons Welfare Association Dapuana District Social Welfare Office Kachinga Kusamnana Senduna Library and Information Center Kachingi Auditorium da ngarang pangthokre Building Back Better Towards a Disability Inclusive Accessible and Sustainable Post-COVID-19 World
by, for, and with persons with disabilities haiba pandamda pangthokkiba thorom aduda Deputy Commissioner Kakching Kengwu Juringlana athoiba mithunglen BJP Manipur Pradesh ki Special Invitees Naurem Nabachandrana Thoromapu Loinana District Social Welfare Officer Kakching Arambam Kameshwar Legal Aid Clinic Kakchingi Panel Lawyer Nongmaitem Modu Amadi Dapuagi President KSS Chandramanina Akhanaba Mithung Sing Oina Saruk Yaki Thoromapugi Warol Piruna BJP Manipur Pradesh ki Special Invitees Naurem Nabachandrana Hai Kakching District da persons with disabilities oiba mioi kaya lai makhoi gi damakta lengakna kanaba kaya piri haiba khanglabasu chen chongduna kanaba sing phangba ngamdana nongmagi shuraga chajaba mioi kaya lai asigumba khudong chadaba kaya asi dapwa gumba association singna hakthengna mayum da chatpiduna chenbi chongbiduna mateng panghaningbagi apamba phongdokpaga loinana makhoida kanaba sing asi phanghanba khaktat natana makhoibu miyamna nungsina yengbiba haibasisu yamna maktangai fadaba amani haiki Hojik paliba lenga asi opposition gi wahanthok khangdabagi mathakta makhoigi asoibagi matangda wangangluba opposition gi MLA sing makhatana wanganglaktanaba kendra gi chawkhat thorangi thabak singda ayet apam piraga dab tawduna leiri haina Congress MLA K Ranjitna phongdokre wafam asi ngarang sugnu kendra gi manung chanba wangu laifam awang chingya lekai amadi wangu mamang sabalda development committee wanguna sinduna Pangthokkiba BJP da leiramlaba miyosing nauna Congress Party da yawrakpagi taramna opagi thoromda MLA asina haikibani MLA Ranjitna makhatana haikibada leibak amagi chawkhat thaurangi lamda opposition gi role asi asuki matik chawi haibasi mipung khudingmakna khangbiribani maruoina paliba lengak amana miyamgi thabak tawraktaba matamda opposition party na thinduna taklaga thabak tawhanduna laklibani adubu lengak asinadi opposition gi wahanthok asi khangdabana makhoigi asoiba ama hek hairubada kendragi chawkhat thorang thabakta apanba piri maruoina mahak masagi oinasu handak pangthokkiba by election aduda BJP gi mayokta wangangki haiduna sugnu kendragi tongan ba chawkhat thorangi thabak kayada ayepan piduna thamli adubu BJP na khangadabadi Congress Party na lengak paikhiba matamdadi chawkhat thaurangi thabak tawba matamda opposition ruling haiba khaidana thabak tawkhibani maram asina leibaki chawkhat thaurangi lamdadi politics tawbiganu haiki Ipak Films Production Manipurna Sinduna Kumja Lisangani Taradagi Pangthokpa Horokiba Isagi Tanthada Ekhoi Ningo Sing Haina Mingthonba Manipuri Film and Modern Song da Yumpham Oiba Jagoi Khutek Changdamnaba State Level Online Solo Dance Competition 2020 ngasi Ipak Media YouTube channel gi khuthangda hodokre haina competition asigi convener Oken Rock Khundongbamna Pawmishinga Unaba Amada Phongdorakli Mahangna makhatana phongdorakpada Sion Industries Private Limited na mapung oina sponsor tawbiduna pangthokliba competition asida artist kunthra marina saruk yari pangthokliba jagoi khutek changdamnaba asigi jagoi khutek sing ngasi ayuktagi Ipak Media YouTube channel da thagatpa hojare lakliba December 10 gi numidang pung 10 fawbada like khwaidagi yamba participant aduda Ipak Best Popular People Choice Award 2020 piduna ikai khumnagani Loinana online ge khuthangda pangthokliba competition asida saruk yariba participant kunthra mari asidagi jury singna top 15 khangitkani hairiba top 15 asigi grand final competition asina December 18 da Imphal gi maruoiba theater hall amada pangthokani Loinana competition asigi prize na December 13 gi ayuk pung 13 taba matamda Manipur Press Club da pangthokpa thorom amada lanthokani hairi Paugi mifam aduda production asigi secretary Rakesh Naurem Ipak Films ki manager Akhom Asalata amadi Ipak Films Production Manipur ki executive member W Sanatombishu Saruyaki Swat Survection 2021 gi manung channa ngasi Kakching Municipal Council gi makhada Kakching gi ward number 9 asi Luna na thamnaba pandamda ward asigi councillor Radhamani na luchingduna lamtu sengkre Ngasigi lamtu sengba aduda ward development committee gi miyosing amadi praja miyamsu saruk yaki
Nupilan Numit Thauram Observation Committee na sinduna chahi kayadagi pangthoktuna lakpa Nupilan Ningsing Thauram handak chahigi oina JN Manipur Dance Academy Hall da Nupilan Ningsing Numit lakliba December gi tang 32 da pangthoklagani masigi damak Marifuma thoi suba Nupilan Numit Thauram Observation Committee semle Thauram asi lengaki SOP amadi Rules and Regulation ngakna pangthokani haina committee gi convener Thongam Apabina ngasi pawgi mifam amada phongdokre Mahangna hai ngasi semliba committee asida poirei leimarol gi president L Memchobi Kanglamai gi president Y Lailek Laima Nupi Samas gi president TH Ramani Chituwa gi president M Punima Sina advisor sing aduga poirei leimarol gi general secretary Thongam Apabi Laimana convener oina Thaupugani Luinana Mio Kayasu subcommittee gi Thaupuna Bakhanki Thoramsi Jiribam Amasung Moreda Supangtokani Haina convener Thongam Apabi Namakatarakli Ngasi all Manipuri Muslim Maya Paibi Sangstan Assam gi oiba mifam ama kasar gi konthagram da pangthokre mifam aduda Sangita Begum Jubeda Begum Elili Singha president Ampal Rihan Udina president member oina dais da phamki mifamna August ki tang manga da semkiba Manipuri Muslim Maira Paibi asi ZPC Anita Devina sembani haiduna magi makhada laigadabani haina nampu torokpada yaningdaba phongdoknaki mitai pangalgi Maira Paibi gi registration taunaba Honabada Secretary Jubeda Begum da Khanghandana Anita amadi magi mapureiba Upendra Singh hagi ming hapsinduna aranba thawong tawrambabu yaningdaba phongdoknaki ngasi mifamna nauna Maira Paibi gi president oina Sangita Begum bu khanki Khongjom Police Station gi manung chanba Khongjom dagi phunrei changbagi lambi mayada leiba Diamond Brick Farm da ngarang numidang wairam bom ama leirambadagi Khongjom Police Station da pau piraba matung bom expert team laktuna numidang pung nipalom tabada mafam adudagi khara chathoklaga pokhaihankre hairi Brick Farm adu tentha former minister Moirangthem Hemantagini hairi Brick Farm asidagi phangwa paugi matung ina Brick Farm asigi awang thangba sarukda labor singna napi sengdokpada ngarang nungthel pung mari makhairom tabada thengnarakkhibani Kudakta Khongjom Police da pau piraba matung bom expert sing kauduna asoi angam yauhandana pokhaihankibani hairi Bom asi kanana karigidamak thamlambano khangdri farm asigi mapu M Hemantana phongdorakpada ngasigi bom thamlambagi thodok asi tharaga mangonda kihan khanganba bom amadi nongmai kapsinduna ayat pam pirakpasi taruklak sure hokiba chahi lisingama chamapan marifutara taruktasu mahakna minister oiringai matamda Khongjomda nongmai kapsilaktuna escort laikhidabagi thodok laikhre Tenthada leiba mayumda bom anirak langsilaktuna pokhaihanba amadi nongmai kapsilambagi thodoksin thokre amadi konungda leiba mahaki mayumdasu bom langsilambagi thodoksin laikhre hairi kanagumba amatana karigumba amata hairakpasu laitri demand torokpasu laiti maram asina asigumba mi amabu maram sunglai laitana kihan khanghanba ase matungda tawbiganu haiki Tengnopal District ki manung channa leiba Moredagi kilometer kunthrarom chatlaga Indo-Myanmar ngamkhai paringda khundariba di Jalenbung village asida ngasi fawba electric maingal fangdana amamba marakta khunjasing wana leihori khun asida khunja chama yankhai hena khundaba yumna kuntaruk lom leiriba khun amani lambi thonggi fivamsu aduki matik phatabata natana khudong thiningai ama oiri khun asida autonomous district council ki makhada primary school ama leiduna Thangnaba village kayagi yauna puna mahiroi chama henbarom lairik tamli hiram asigi matangda village asigi village authority amasu oibata natana village asigi nithaugi machanupa Ngulensong guitena phongdorakpada Tengnopal district ki aroiba boundary da khundariba Dijalenbung village asi Chandel district asu yamna naknana leiba mafam amani amadi khun asida mamang thaktagi hauna lambi thonggi fivam aduki matik phatana chahi kaya ama khunja singna Khangduna Lairakli Hairiba Kun Asigi Lambi Asi DC Road Hainasu Khangnaduna Lakhibani Masida Moredagi Village Pawagi Lambi Semjinbagi Thabak Jathariba Asisu Athuba Matamda Semjinbinaba Phongdorakli Joint Demand Committee Manipur Rifle Male Waiting List Candidate English Ngani Tarataruk Base ki Wangangloi Shibrati Maibam na Haikre Hokiba English Ngani Tarataruk ta MR gi post lokibagi fal chahi siki jun kun manga da haidokduna verification loiraba fawba join tawhandre wafamasi ngasi nongtel press club da permission ga unabada sebrati maibamna phongdokibani
ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯆꯍꯤꯁꯤꯒꯤ ꯖꯨꯟ 15ꯗ ꯐꯜ ꯍꯥꯏꯗꯣꯛꯈꯤꯕꯗꯒꯤ ꯃꯤꯑꯣꯏ 94 ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯣꯏꯈ꯭ꯔꯦ꯫ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯕꯗ ꯅꯨꯃꯤꯠ 15 ꯔꯣꯝ ꯆꯪꯈꯤ꯫ ꯊꯥ 5-6 ꯐꯥꯔꯕ ꯐꯥꯎꯕꯗ ꯖꯣꯏꯟ ꯇꯧꯍꯟꯗꯅ ꯊꯝꯕꯤꯔꯦ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯂꯣꯏꯗꯨꯅ ꯋꯦꯇꯤꯡ ꯂꯤꯁꯇ ꯂꯩꯔꯤꯕꯁꯤꯡꯕꯨ ꯗꯤꯁꯦꯝꯕꯔ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯣꯏꯟ ꯇꯧꯍꯟꯗ꯭ꯔꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯌꯣꯛꯇ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯛꯃꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯕꯤꯄꯤꯟ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯦꯔꯣꯗꯥꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯆꯍꯤ 60 ꯔꯣꯝ ꯁꯨꯔꯕꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯅꯣꯡꯁꯨꯝꯗꯒꯤ ꯁꯒꯣꯜꯁꯦꯝ ꯑꯣꯡꯕꯤ ꯇꯣꯂꯤꯀꯥ ꯃꯄꯨꯔꯣꯏꯕ ꯂꯩꯈꯤꯗ꯭ꯔꯕ ꯃꯨꯅꯥꯜ ꯀꯧꯕ ꯑꯃ ꯗꯦꯜꯂꯤꯗ ꯄꯨꯈ꯭ꯔꯒ ꯍꯧꯈꯤꯕ ꯅꯣꯚꯦꯝꯕꯔ 15ꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯅꯨꯡꯊꯤꯜ ꯌꯀꯥꯏꯔꯣꯜ ꯂꯩꯁꯦꯝ ꯌꯨꯠ ꯀ꯭ꯂꯕ ꯅꯣꯡꯁꯨꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯣꯟꯖꯦꯡꯕꯝ ꯂꯝꯐꯦꯜꯅ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯕꯤꯄꯤꯟ ꯆꯟꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯈꯦꯔꯣꯗꯥ ꯑꯁꯤ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁ ꯑꯣꯏꯕꯤꯅꯤ꯫ ꯇꯣꯂꯤꯀꯥ ꯑꯁꯤꯒ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯇꯤꯟꯅꯕꯅ ꯑꯉꯥꯡ ꯁꯦꯟꯅꯅꯕ ꯄꯨꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯍꯜꯂꯣꯏ, ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯍꯟꯒꯅꯤ ꯍꯥꯏꯕ ꯊꯥꯖꯕ ꯄꯤꯕꯗꯒꯤ ꯅꯣꯚꯦꯝꯕꯔ 6ꯇ ꯗꯦꯜꯂꯤꯗ ꯄꯨꯈꯤꯕꯗꯒꯤ ꯅꯣꯚꯦꯝꯕꯔ 15ꯗ ꯇꯣꯂꯤꯀꯥ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯂꯧꯕ ꯆꯠꯈꯤꯕꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯃꯌꯨꯝꯗ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯈꯤꯁꯤ, ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯒꯅꯨ ꯍꯥꯏꯕꯗꯒꯤ ꯅꯨꯃꯤꯠ 7ꯅꯤ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯤꯕ ꯈꯪꯗ꯭ꯔꯦ꯫ ꯁꯔꯀꯥꯔ ꯑꯃꯗꯤ CSOꯁꯤꯡꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅꯁꯨ ꯁ꯭ꯇꯦꯠ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯄꯥꯎ ꯐꯥꯎꯍꯟꯕꯤꯗꯨꯅ ꯃꯍꯥꯛꯄꯨ ꯐꯪꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯕ꯭ꯂꯤꯛ ꯑꯦꯟꯗ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯔꯤꯕ ꯍꯦꯜꯊ ꯋꯥꯔꯀꯔ ꯀꯔꯣꯔ ꯑꯃꯔꯣꯝꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔ ꯀꯔꯣꯔ 2ꯔꯣꯝꯗ ꯚꯦꯛꯁꯤꯟ ꯑꯁꯤ ꯄꯤꯒꯗꯧꯔꯤ꯫ ꯋꯥꯐꯝ ꯑꯁꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯇꯤꯡꯗ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯚꯨꯁꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯂꯣꯛ ꯁꯚꯥ ꯑꯃꯁꯨꯡ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯀꯤ ꯐ꯭ꯂꯣꯔ ꯂꯤꯗꯔꯁꯤꯡ ꯌꯥꯎꯕ ꯃꯤꯇꯤꯡ ꯑꯗꯨꯗ ꯄ꯭ꯔꯣꯃꯤꯅꯦꯟꯠ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕ 13ꯅ ꯋꯥ ꯉꯥꯡꯈꯤ꯫ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯑꯣꯏꯅ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯑꯣꯄꯣꯖꯤꯁꯟꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ ꯒꯨꯂꯥꯝ ꯅꯕꯤ ꯑꯖꯥꯗꯅ ꯋꯥ ꯉꯥꯡꯈꯤ꯫ ꯑꯇꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇ꯭ꯔꯤꯅꯥꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯁꯨꯗꯤꯞ ꯕꯟꯗ꯭ꯌꯣꯄꯥꯙ꯭ꯌꯥꯌ, NCPꯗꯒꯤ ꯁꯔꯗ ꯄꯋꯥꯔ, TRSꯗꯒꯤ ꯅꯃꯥ ꯅꯥꯒꯦꯁ꯭ꯋꯔ ꯔꯥꯎ, ꯁꯤꯕ ꯁꯦꯅꯥꯗꯒꯤ ꯕꯤꯅꯥꯌꯛ ꯔꯨꯠꯅꯤꯛ ꯌꯥꯎꯈꯤ꯫ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤꯅ ꯀꯣꯚꯤꯗ-19ꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯟꯃꯦꯟꯠꯅ ꯀꯧꯈꯤꯕ ꯑꯅꯤꯁꯨꯕ ꯃꯤꯇꯤꯡꯅꯤ꯫ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇꯔ ꯔꯥꯖꯅꯥꯊ ꯁꯤꯡꯍ, ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ, ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯍꯔꯁ ꯕꯔꯙꯟꯁꯨ ꯃꯤꯇꯤꯡ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ꯫ PM ꯃꯣꯗꯤꯅ ꯐꯥꯔꯃꯥꯁꯤꯎꯇꯤꯀꯦꯜ ꯀꯝꯄꯅꯤꯁꯤꯡꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯀꯧꯕ ꯃꯤꯇꯤꯡ ꯑꯃ ꯑꯣꯏꯕꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯥꯟꯅꯕꯒꯤ ꯄꯥꯎ꯫ ꯏꯟडिꯌꯟ ꯁꯨꯄꯔ ꯂꯤꯒꯀꯤ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ 15ꯁꯨꯕ ꯃꯦꯆꯇ ATK ꯃꯣꯍꯟ ꯕꯒꯥꯟꯅ ꯑꯣꯗꯤꯁꯥ FCꯕꯨ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ꯫ ꯏꯟडिꯌꯟ ꯁꯨꯄꯔ ꯂꯤꯒ ꯑꯁꯤꯒꯤ 13ꯁꯨꯕ ꯃꯦꯆ ꯆꯦꯟꯅꯥꯏꯌꯟ FCꯒ ꯕꯦꯡꯒꯂꯨꯔꯨ FCꯒ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30 ꯇꯥꯕꯗꯒꯤ GMC ꯁ꯭ꯇꯦꯗꯤꯌꯝ ꯕꯝꯕꯣꯂꯤꯝꯗ ꯁꯥꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯍꯌꯦꯡ ꯂꯤꯒ ꯑꯁꯤꯒꯤ 33ꯁꯨꯕ ꯃꯦꯆ ꯅꯣꯔꯊ ꯏꯁꯠ ꯌꯨꯅꯥꯏꯇꯦꯗ FCꯒ ꯑꯣꯗꯤꯁꯥ FCꯒ ꯅꯨꯡꯊꯤꯜ ꯄꯨꯡ 5ꯗ ꯁꯥꯟꯅꯒꯅꯤ ꯑꯃꯗꯤ 19ꯁꯨꯕ ꯃꯦꯆꯅꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:30ꯗ FC ꯒꯋꯥꯒ ꯀꯦꯔꯂꯥ ꯕ꯭ꯂꯥꯁꯇꯔꯁ FCꯒ ꯐꯇꯣꯔꯗꯥ ꯁ꯭ꯇꯦꯗꯤꯌꯝꯗ ꯁꯥꯟꯅꯒꯅꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ꯫ ꯀꯣꯚꯤꯗ-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯇꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ꯃꯤꯌꯥꯝꯅ ꯑꯅꯥꯕꯁꯤꯡ ꯂꯣꯠꯇꯨꯅ ꯊꯝꯕꯒꯤꯅꯤ ꯍꯥꯏꯅ ꯍꯦꯜꯊ ꯗꯤꯔꯦꯛꯇꯔ ꯀꯦ ꯔꯥꯖꯨꯅ ꯍꯥꯏꯈ꯭ꯔꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯄ꯭ꯔꯦꯝꯆꯥꯟꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯒꯦꯂꯦꯟꯇꯔꯤ ꯑꯦꯋꯥꯔꯗ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯄꯕ꯭ꯂꯤꯛ ꯑꯃꯁꯨꯡ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔ ꯍꯦꯜꯊ ꯋꯥꯔꯀꯔ ꯀꯔꯣꯔ ꯑꯃꯔꯣꯝꯗ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯍꯔꯁ ꯕꯔꯙꯟꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯥꯎꯗꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫